ngasi nungdaram phong khibagi tungan tungan masi phong singdagi maru eba pausing khonga charga mayam da share tawjagi ahanmada Suraj Kumar Hatpa Molecule Imphal West Commando team na nongmai ga kona na fare ngasi yukpung mapan taramdai du waida Imphal West District ki commando OCP achawbana lusingba commando team amana sagai masanupa hatpa da sienaba Gurumayum Birchandra Elias Molecule thangmaiban Kabrabam laikai da leiba KFC mapadagi nongmai ga kona na fakat pangam khre ningsing bayai haukiba tang kun ga mathoida singa mathak ngatrabam lairak ta leiba BSNL da ZTO oiba Gurumayum Suraj Kumar bu mahaki sagagi mapa thokpa Gurumayum Birchandra Elias Molecule na nongmaina kaptuna hatkibani mangna Suraj Kumar bu nongmaina kaplaba matung mafam adu thadoktuna sien kibadagi thiba khangduna lairakibani Suraj Kumar nongmaina palaba matung Imphal gi North AOC da pukhatpada laikatnaba ngamdana laikidabani thawdo asigi matangda GAC semduna miatpa pung nifuni pangi manungda puthokadabani haiba demand GAC na tanduna laklibani ngarang GAC ga lainga ka wari sanaraba matungda mihatpa soidana fagi asiba haksang lobiraga mathau mangam pangthoknaba wari sanabada yanaba ma purakpadagi Suraj Kumar gi asiba haksang launanaba mokta laikai miyamna hotnaringi sairakta Manipur Police ki commando team amana mihatpa Birchandra Elias Molecule phare haiba khanglakpani mahakna mahaki masanupa thokpa Suraj Kumar nongmaina kaplamnaba matungda kangpokpida leiba mahaki mamanaba magi mayumda lainanaba hotnabada changjafam piraktabadagi Imphal gi War Cemetery da ahing yarektuna lairakibani hairi pharaba Molecule Suraj Kumar Hatpa sizinariba kapa yaribe nongmai maru amadi mobile handset amasu phagat pangam khre Molecule makhatana wang pang tawnaba singjamai police da sinakre hairi nakalamaramda thawdo asida mari lainana Molecule gi masanupi ngarang singjamai police na pharaba matung judicial magistrate puthokuna makhatana wang pang tawnaba police custody rima lauthakre amaramda Gurumayum Suraj Kumar Hatpa sienaba Gurumayum Molecule wayel sangda achumba wayel putho haiduna misi sigi matangna GAC gi advisor S Shamcharanna phongdokre haina supauksation makatarakli atopa pawamana civil police amasum commando gi apun bukhutpu na yamlaba nisagi polam phagat khre Nongpok Sengmai Police amadi Thawbal Police Commando gi apun bukhutpu amana tuan ba company na saba suruk packet lising kun ga mga ka satre ko humpu pagat pangam khre thawdo singrang numidang pung 8 rom da taba matamda apun police ki combined team asina asat awok sing check tawda hairibi hidak managi polam singasi pagat pangam khibani surup singadu Maruti Gypsy registration number MN07 4406 amadi MZ01B2958 gi pagalak khibani hidak managi polam sing aduga konana fagalaba miwe ani adudi mamingdi MD Amin Khan chainipu apokpa laikhidraba MD Hasan Yaripok malom manik laikai amadi Thoraisan Singlai sei kungani pan apokpa laikhidraba Haumin Singlai Somrai village tagini hairi fagalaba polam sing amasu miyoi sing Superintendent of Customized Preventive Force Palenda ain gi oiba thabok lakhonaba khusinakre hairi anu supawo osina makhatan phongdorakli Thana yamna ngakliba paw mana BJP MLA amada demand tawdun imung manung tumna hatkani haina kihaluba nupa ama fare yamna ngakna thokpa thagdoksingi manungda ama oina Bihar gi Narkatia Ganja gi BJP gi MLA Rasmi Barma da lupa lakun gama gi ransom demand torakre hairi pawsina makhatan hai haukiba thangja numita nupa aman MLA asida phone toraktuna lupa lakun gama gi demand adu pidrabadi MLA adugi imung manung tumna hatkani haina sukihalaki hairi thawdo adugi matangda Shikarpur Police Station masa khangdaba phone tawrakiba nupa adugi mathakta FIR case register tawki Police Station asina FIR asi hek phangbaga thuna yangna nupa adugi khungul liduna phagat pangamkhi nupa adugi maming Mona Khan kawi hairi maha haujik police custody da laire haina Narkatia Ganja gi SDPO Gordon Kumar na phongdoki hairi SDPO aduna makhatana phongdokibda Mona Khantu mobile service ki mating na phawangam khibani hairiana su pauksation na makhatana phongdorakli atopa paw manamo Prime Minister na Manipur yauna state amadi union territory singi minister sing unaduna COVID-19 review tawkre Prime Minister Narendra Modi na haujik laibak asigi COVID-19 oirakliba phibam masigi mari lainana ngasi nungtul state amadi union territory singi minister sing unaduna COVID-19 gi review tawkre ngasi unakibaduda Delhi, Rajasthan, Gujarat, Maharashtra, Chhattisgarh, West Bengal amadi Manipur yauna atai state kiagi minister gi unaduna review asigi matangna khanakhre unakibaduda Manipur gi minister N Biren su saruyaki haidi
ngasi pangthokkhibadudha Prime Minister na phungdokpada India da COVID-19 ngakthoknaba doctor amasum scientist na angamba thakta hotnari haina Manipur yauna phum phungdokhi haina pauksiyesna makhatana phungdorakli yamna nungaitaba thawdo amana nonglai nungsina Tamil Nadu Pondicherry da amang ata thokre West Bengal dagi horakpa nonglai nungsina Tamil Nadu amadi Pondicherry da akan manong subuga loinana ayang manungsi sitpagi sauna amang ata thokre haidi Pondicherry da relief camp taragani pan hangduna changjapam pikre school college sing heng phawba thingkre Andhra Pradesh da su nonglai nungsit asina Raija asida mahuksagi punsida saun akaiba pikre haidena su pausna makhatari makasa tharak poina to papaw manam Chief Minister heng test tawgadori COVID-19 positive oibidigi layeng duna lairiba Chief Minister Sri N Biren Singha heng numit 13 subada Jenims ta test tawgadori test asida mark soiduna negative oiraba yai haina Hajanari haina su pauksiyesna makhatana phongdoragli duga myam Manipur top channel gi maike digi su sungchui soiduna negative oipiu haina isorgi mhamna thongnijari duga myam su wish amam ta pibiramu du makhasa tharak poina to pat loiramdai gi oina maru oiba pau khra namo silak poina to pa pau khra namo Army General laklamle pung khara gi khongsata lanmi gi general ngasi Imphal la laklamle haidi mak pung ani ohum gi oina Imphal la leiram khibani haidi hena su phongdoragli amasung मैम सेना खांगनर मंगसिदि मणिपुर अकन ममोंग मई मसाखरे मैम लोइनमक वायरल ओरे दु मैम शेयर तोरके युम मई साखरे ngasi nungtul pung ohung ga minini phurom tabada uripo ningtho khongjam laikai de leiba laikhidraba ningtho khongjam radhakant gi yum mai na sakhre mai sakhibadu cooking gas tagi horak poiramgani thajanari hainasu pauksiyesna makatarakli Loisilak poina hujuji ki oiba COVID-19 gi vaccine gi update myamla pijaram ge January thar Oxford vaccine million dose sama phanglagani COVID-19 virus vaccine Covaxil sizinabada sada maudragi mapangal laibasi January thadagi yamdrabada million dose sani phangalagani aduga February horakpadadi million dose kayamarum phanglagani haina Serum Institute of India na phungdokre Institute asigi wangang loisu oiriba other Punawala na phungdokibada matungina single dose tangkak asidadi ani recommend tawriba pharmacy dagi lairabadi lupa lising amagi mamal oigani adumainamak lainga government supply tawgadabani haina sandokna hairi company asina lainga kayana warol inaduna vaccine asi mass manufacture tawgani haina Punawala na hai million dose nipurom puthokle masida natana mathang tha ani ahumda vaccine asi India da phanglagani January da yamdrabada million dose samadi lairagani laingak na pandam thamlibasi July da million dose sahumdagina samri fawbani company asina puthokpa vaccine gi mamal MRP dagi oina lupa lising ama igani private market ki damak masina lupa sangwa natragana satruk plus lupa sanian distributor gi aduga lupa chamana lainga kini haina Punawala na hai magna hai licensing formality sing loishinba thengbana March tha mamangdadi lanaidu dukan singda sada taragi sangda phanglada pasuyai matamdu misam miyamna komna su phangloi makoina lenga ki distribution point gi lowbatai maduda phangdrabadi March phawba ngaibatai maramdi vaccine asigi priority si ekhugi tamaktadi yamna maru oibani front line da ladiba doctor sing aduga nurse sing da ahan boina tika thagani vaccine distribution ga mari lainana prime minister na laipak pokpa numita laiset asida haksin na sogolaba state taruki Chief Minister sing video conferencing gi kuthang unaduna wa khana na lepkhrabani